Houzik faubagi khwaidagi update ba pau tabiriba singbu Ashanta Saikom na taram nuksari Houzik Ahmad maruiba pau miyam da pizari BJP na Manipur kangadawri bani Manipur ingtikpa purakkibasu party asinani haina Chief Minister Biren Haidi MPCC ki thomi singna Ras Babanda thomjilakre Enforcement Directorate BJP ki khulai oina sisinaba yaningde haina Congress na phongdokli Imphal Morel Lambida Jun Taragataret dagi pung nifugani pangiban lauktokre Loinana campaign chathakre education sector free zone ohelu haina Houzik maruiba pau sing miyamda sandona pizari BJP की नेशनल जनरल सेक्रेटरी ऑर्गेनाइजेशन BL संतोष लुसिंगदुना BJP मणिपुर प्रदेश न सिंगी मफम दा अहान बोइना कांगपोक्पी बाजार की सदाबाता मंडपता BJP मणिपुर प्रदेश की निमित इनी सुबना पांगथोकदबा स्टेट एग्जीक्यूटिव कमिटी की मीटिंग होगदोखरे तरुमसिदा सरुक याखिबा मणिपुर की चीफ मिनिस्टर नोंथोमम बिरेन हाइकी लमदमसि BJP न कनगदौरिबनी BJP न मणिपुर कनगदौरिबनी लेबाक कनगदौरिबनी लमदमसिदा इंगचिकपा पुंसी मरेंदा लाखिबसु BJP न निहाइना पार्टी सि कार्यकर्ता सिंगना मिनिस्टर उन्नबगी अवाबा लेरंबा दुकोखलगनी सेवल अमगी मनुंगदा थांगजे निमित खुदिंगी कार्यकर्ता सिंगना मिनिस्टर का ताथोक तासिन तंगनबा मिनिस्टर अममम पार्टी ऑफिस तफम लगनी खोंगतांग असि लेंगाक असिगी निमित चामनी के मनुंग तवगदबा थबक असे हेक लोइबगा होरगनी मणिपुर हौजिक सेंबा होपदा ngairibani hana machet machet leramlabani masi punsin na buhanabada BJP की कार्यकर्ता सिंग सोबा थोकदांग लई हाइना फोंगदोकले सोनिया गांधी अमदी राहुल गांधी बु Enforcement Directorate na saman tarukpabu yaningdaba phongdoktuna Manipur Pradesh Congress Committee MPCC gi thomui singna Ras Babanda thomjinkhre ngasigi khongjang adoda Congress ki karmi amari lusingba kayana MPCC gi office ta gi Ras Baban tamna thomjilaki tsunami gi matogumna thomjilaki ba Congress ki karmi sing thingna bahona bada Manipur police tu tap tana waki hairi Khongjang adoda saruk yakiba MPCC ki president K Mega Center na haiki MPCC na Manipur ki governor get da sangsiliba khongjang asi BJP ki thong yaning de bufung duktuna sangsin bani BJP na enforcement directorate pukulai oina season ba yaning de thong asi condemn tawi India ing sikpa unity and diversity kannaba enforcement directorate kannaba BJP na directorate asibu khulai oina seasonary asigomba opposition ki leader khallaga enforcement directorate pu nampuda maral laitabada wafum kya pukhalaga akhoi ki leader fana bo hona ba thong yaning de haina phongdorokli Thasi ki sechet taragani thoida yumdagi thabak chatkini haidina chatkhraga thabak thangnaba numit sechet taragahumdagi ayukta loksi pat amusung soragi lonaba mfam amada sina phangkiba warepam premjit chai kungumdoi apokpa W Abhiram Papal Meleka gi mishigi matangda lengakta pisin kiba memorandum adu sarkar gi mekedi gi thabak oina ontok pirekta bana maram oraga hayeng sechet taragatari ki ayuk pung manga dagi na pung Lakliba tang taraga mapan gi ayuk pung mga fauba pung marfuga marigi oiba Imphal Morel Lambi NS 102 JSC against the brutal killing of Warepam Premjit Suksasinda ating bathamle haina JSC ki convener and tikena thadorakpa cherol amana hairi cherol asin hairi masida lamdamasigi seso mera paibi amadi miyamna mateng pangbiu hairiba khongjang asida ana ayek mai sing lining naison gi mari leneba singdi konsiloi haina cherol sina phongdokli July mga fauba sathagadaba campaign for disturbance free education zone kam human chain ngasi nimit ini chanabada chanba matamda nambolda leba special regular English school nambolda pangtok rahaina coordinating committee gi thadorukpa cherol amana hairi Mantak Village Authority ki Secretary ni haizaba miyoi amana tha asigi tarada thokiba press note amada Mantak Village Authority BPO Mantak Sandel District pin number 795103 haina thaba letter has sisinadana Kakching District ki manung
चना लेबा मफम अमबो चांदेल डिस्ट्रिक्ट ने हाइरक्लिबा सि अथुबा मतमदा मरी लेनबा डिपार्टमेंट अमदि मणिपुर लेंगाकना मियेंग चंगबिउ मतम कुइना लेमिनरक्लबा कांगलुप मसलगे मरक्ता इरांग थोकनबा सिलिबा मियेसिंग फादुना चैराक पीद्रबदे खनबा खोंजोंग संसंसन बहोरगनी हाइना फोंदोरकली कैरक की क्लब सिंह पुनब बॉडी अमा ओइरिबा कैरक यूनाइटेड डेवलपमेंट एसोसिएशन कुदागी जनरल सेक्रेटरी अचौबना फोंदोरकपा वफुमनी ngasi कैरक यावाबुंग न पांगथोकपा पावगी मिफुम अमदा महांगना मकाताना हाइकी मांतक विलेज असे हाना थौबाल डिस्ट्रिक्ट की सरुक अमा ओइरंबदगी मणिपुर लेंगांगना नौबा डिस्ट्रिक्ट तरे सेमखिबगी मनुंगदा मांतक विलेज असे काक्सिंग डिस्ट्रिक्ट की मनुंग चना लेबा कोम फुरुक की खुन अमनी मांतक विलेज असे 36 ओबगा एसी की मनुंग चना लेबा कैरक ग्राम पंचायत की वार्ड की सरुक अमसु ओइरी हाइरी Manipur Progressive Piggery Farmers Association na sinduna Manipur da African Swine Fever khangogduna lak directly basigi matang da okloiba lomui singi khanane neba mifam amanga si Gem Hall Imphal da pangthokre haidi mifam aduda association asigi general secretary Nahai ki badang asigi hene namugi mifam asi okta laina asina kumdali singani kundigi lakpa hoki mate khara nemtharo bo matung hauji amo African Swine Fever flu na Manipur da ok paktak na siri masi Manipur kakta natana atoppa state sing dusuni masigi matang da association na awareness tatha drabadi lomi singilan tum mayam manglagani haiba pandam da ngasi khanane nebagi mifam asi pangthokpani lamdam masigi lomi sing African Swine Flu haiba si karino haiba si chapsana wakal tadri laina asi vaccine laite hidak laite masidegi kange harebari section ba mathok tai ngasigi program asida ngasin loibana te khungang da chalaga awareness to pangtokani haina mahangna phongdokli aujila silakpada maruiba pausing amuka na miyamda bijari BJP na Manipur kangadawribani Manipur ingsik papurakkiba party su BJP ni hainisi minister na haidi MPCC ki thongmuising na Ras Baban na thomjilakre enforcement directorate BJP ki kulai oina sizinaba yaning de haina congress na haidi Imphal mari lambida jun taragatareti pung nipan gi bal laukthokre amadi campaign chathakre education sector free zone ohelu haiduna ngasigi oina pijariba pause ngasigi lona na loijare diamond radio na numidang wara matamda phongba pause singdagi lothokjaba maru oiba pau miyamda pijaba tabiriba singbo makahana khurumjari